Mipum khudingmak masi haiba mathau tai Ishwar nangna oihaningba misak adumak ai oihanbiu. Adu piu ada piu ai adu oiningi ai ada oiningi nangna madu aingonda pidrabadi nangna aibu nungsidabagini haina haiganu. Ishwarna aikhoidagi taninglibasi Ishwar ai masida leizare nangna oihaningba misak adu ai oihanbiu nangi aningba natragadi aina hangzariba amatta bibiganu haiba asini. Amen. Maramdi nangna taibangpan asida suktau tauroidaba thabak adudi Ishwarna madugi matangda nangbu thau noibidaba thabak aduni. Nangna thabak adu tauba ngamnabagidamakta Ishwargi thaujal leitana tauba adudi manglaknabagumbani. Aina tauriba asi yamna wana taubagi mathau tade maramdi masi taunanaba aingonda khudol lei. Mafam asida leptuna pung mari manga wangangu hairasu ay ngamgani aigi sindagi kari ngangthokadawribano aina khangde adubu aina nganglakadawriba khudingmak artha thokani maramdi aibu Ishwarna loinabiri haibasi ay khangi. Adubu Dr. Paul na chatlamdaida nakhoida tawrambagumna nakhoina aibudi tawhanninglamloi. Aina isay sakpasu nakoy taningloi aidi tan yamna zagandi. Aina khubak khubada deb zatkigani. Aduna aina khubak khuge hairabadi mi singna khuriba aduda yenglaga makhoiga mananaba mawongda oina aina hotnai. Aduna aidi tan hekta sade. Aina khanbada ai ase mayamdagi khara tongan ganba misak amagumbani. Ai khangde o Ishwardi yamna phai. Aduna masi aina piyu hairambadagi sembiyu haina haibada laksabagi paudam macha aduni nangi nase nasal natraga nawbung nawpasing aduna nangondagi hennabagi nangondagi haisingba henbagidamak nangondagi paisa hena paibagidamak nangna makhoida kalakpa phaurabadi madudagi nangna karigidamak mai pakpa ngamdribano. Nangna haiba yai masi michang mikhai naibani adubu Ishwarna tauba khuding aikhoina gyan taba ngamde aduga migi amadi nangonda kari thoklibage haibasu aikhoina khangba ngamba nate. Mapan thongda mi singda nangna pamliba sing adu lei haiduna makhoi maduda harauramgani haiba yaroi aigi ipuroiba asi aigi punsida aina uzabada khwaidagi harauganba amasung penthokpa haiba misak amani. Adubu masi karigino haibada mahak asi karamba mawongda amasung kari taunanaba Ishwarna mahakbu thau noibibano haiba adu mahak masana khangzabagini. Mahaki punsida leiba Ishwargi thaujalgi wangmada mahak hingnanaba laknade. Amen. Mahakki manau nupa adu tasengna pap langjarure adubu mayamba adu manau nipa adugumna manglaba misak amani. Masida mangluraba misak makhal ani aikhoina ure. Amana mahakki papta mangbani aduga amana mahak masagi dharmada mangbani. Aina hairiba asi Ishwargi dharma senba aduda mahak mangbani haibanati. Mahak masagi dharmada mangbani. Mahakki oizaba afaba thabakta dharmagi oiba wakhalon aduda mahak mangbani. Mi atopabu aikhoina hek bichar tawduna hanthana khallabadi aikhoigi wakhalon adu hongdokjagadabani. Mi amana hai madudi mahakki nupigi wakhalon adu hongdoknaba mahakki nupi adubu aigi meeting sida hapta khudingi tharak I haina ngasigi ayuk asida kana wakhalon honggadawribano. Nangna madu hongba mathau tade khallagadi ai isa ithantada ngangjaba tare. Aibu Ishwarna wapau sandoknaba kaubiba asigidamak ai yamna haraujai maramdi masina aibu chumna lehalli. Ai masi darkar lei. Masagi phibam aduda macha nipa ahan adu mit tanglami maru oina masigi matang asi khara munna tahaningi. Mayamba ahal asida leiramba wakhalo nadu yamna soiningai amasung minamba oiningai oiba wakhaloni. Adumakna mahakbu mapadagi lapthok hallabani. Asigumba dharmagi oiba wakhalon asina maram oiduna mi singbu aikhoina hanthana khanduna makhoidagi aikhoina henna phai haina khalli. Bible-na aikhoida makhoigidamak haijabiyu haina
ꯍꯥꯏꯕ ꯃꯈꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯑꯣꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯅ ꯑꯩꯈꯣꯏꯕꯨ ꯏꯄꯥꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯒꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯪꯕ ꯉꯝꯂꯣꯏ꯫ ꯂꯨꯛ 19ꯗ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯝꯅ ꯃꯤꯅꯝꯕ ꯑꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕ, ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯗ ꯃꯁꯤ ꯂꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯁꯦꯡꯅ ꯏꯁ꯭ꯋꯔꯗ ꯌꯥꯝꯅ ꯅꯛꯁꯤꯟꯖꯔꯛꯂꯕ ꯑꯍꯥꯟꯕ ꯆꯍꯤꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯆꯍꯤ ꯀꯌꯥ ꯂꯩꯔꯛꯂꯕꯁꯨ ꯑꯩ ꯑꯁꯦ ꯙꯔꯃꯒꯤ ꯑꯐꯕ ꯁꯥꯖꯅꯤꯡꯕ ꯐꯔꯦꯁꯤ ꯃꯀꯣꯛ ꯑꯃꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯅ ꯑꯣꯏꯔꯝꯕ ꯑꯁꯤꯒꯨꯝꯅ ꯑꯣꯏꯔꯕꯗꯤ, ꯑꯗꯨꯒ ꯑꯣꯏꯗꯦ ꯍꯥꯏꯔꯒꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤꯗꯃꯛ ꯃꯁꯤꯒꯤ CD ꯑꯁꯤ ꯂꯩꯕꯤꯈꯣ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯗꯒꯤ ꯆꯠꯈꯤꯗꯕ ꯇꯥꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯣꯏ꯫ ꯃꯇꯤꯛ ꯃꯉꯥꯜ ꯃꯍꯥꯛꯀꯤ ꯄꯨꯝꯕ ꯑꯣꯏꯅꯕꯒꯤꯗꯃꯛ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯌꯥ ꯑꯃ ꯋꯥꯠꯂꯤ꯫ ꯑꯩꯅ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯇꯥꯕꯤꯌꯨ꯫ ꯃꯇꯤꯛ ꯃꯉꯥꯜ ꯃꯍꯥꯛꯀꯤ ꯄꯨꯝꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯃꯕꯨ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕꯤꯒꯗꯕ ꯀꯌꯥ ꯋꯥꯠꯂꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯧꯔꯨꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯕꯤꯕ ꯇꯣꯛꯈꯤꯒꯅꯤ꯫ ꯏꯁ꯭ꯋꯔ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯅꯠꯇꯦ, ꯑꯗꯨꯒ ꯏꯁ꯭ꯋꯔ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯏꯉꯝꯇ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯇꯥꯡꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯅꯣꯂꯨꯛꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗꯒꯤ ꯍꯪꯖꯒꯗꯕ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯅꯣꯂꯨꯛꯄꯒꯤ ꯃꯇꯥꯡꯗ ꯑꯦꯟꯗ꯭ꯔꯌꯨ ꯃꯔꯔꯦꯅ ꯏꯕ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ ꯑꯩꯉꯣꯟꯗ ꯂꯩ꯫ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯆꯍꯤ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯃꯨꯛꯃꯨꯛꯇꯤ ꯑꯩ ꯄꯥꯖꯩ꯫ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯈꯤ꯫ ꯑꯩꯉꯣꯟꯗ ꯅꯝꯊꯤꯔꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯂꯩ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯐꯕ ꯁꯥꯖꯅꯤꯡꯕꯒꯤ ꯑꯣꯏꯕ ꯙꯔꯃꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯕꯗꯤ ꯃꯤ ꯑꯇꯣꯞꯄꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯊꯤꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯈꯣꯏꯗ ꯁꯥꯎꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡꯕꯨꯅ ꯑꯩꯈꯣꯏꯅ ꯈꯪꯖꯗꯦ꯫ ꯂꯨꯛ 19:7 ꯃꯁꯥ ꯃꯊꯟꯇꯕꯨ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄꯕꯨ ꯍꯟꯊꯅ ꯈꯟꯕ ꯈꯔꯗ ꯃꯍꯥꯛꯅ ꯄꯥꯟꯗꯝ ꯑꯁꯤꯁꯨ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯙꯔꯃꯗ ꯆꯦꯟꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯟꯕꯤꯔꯦ ꯍꯥꯏꯅ ꯈꯪꯖꯕ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯅꯣꯂꯨꯛꯍꯟꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯃꯤ ꯑꯁꯤꯅ ꯃꯁꯥ ꯃꯊꯟꯇꯕꯨ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯇꯣꯞꯄꯕꯨꯅ ꯃꯍꯥꯛꯅ ꯍꯟꯊꯅ ꯈꯜꯂꯤ꯫ ꯃꯤ ꯑꯅꯤ ꯅꯤꯡꯅꯁꯪꯗ ꯍꯥꯏꯖꯅꯕ ꯀꯥꯈꯤ꯫ ꯃꯤ ꯑꯃꯅ ꯐꯔꯤꯁꯤꯅꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯃꯅ ꯈꯥꯖꯅꯥ ꯊꯧꯕꯅꯤ꯫ ꯑꯃꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯄꯥꯄꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯑꯃꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯤ ꯑꯗꯨꯅ ꯃꯁꯥꯃꯛ ꯃꯤꯅ ꯐꯩ ꯍꯥꯏꯅꯕꯒꯤꯗꯃꯛ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯂꯦꯞꯈꯠꯂꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯃꯁꯨꯡ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯨꯗꯤꯡꯗ ꯃꯍꯥꯛꯀꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯊꯜꯂꯝꯃꯤ꯫ ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ, ꯍꯜꯂꯦꯂꯨꯌꯥ! ꯑꯣ, ꯃꯗꯨꯒꯤ ꯑꯐꯕ ꯁꯥꯖꯅꯤꯡꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯩ ꯈꯪꯕ ꯉꯝꯗꯦ꯫ ꯃꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯗ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯁꯤꯅ ꯍꯣꯡꯍꯜꯂꯤ꯫ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯆꯠꯂꯝꯕ ꯆꯔꯆ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯑꯃꯗ "ꯑꯣ ꯑꯁꯦꯡꯕ ꯏꯄꯥ" ꯍꯥꯏꯅ ꯍꯦꯛꯇ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯍꯩꯅꯖꯈꯤꯗꯦ꯫ ꯍꯦ, ꯀꯅꯥꯗꯅꯣ ꯅꯪꯅ ꯎꯠꯂꯤꯕ ꯑꯗꯨ? ꯑꯩꯅꯤ ꯄ꯭ꯔꯚꯨ, ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯖꯩ, ꯅꯪꯗꯤ ꯑꯉꯛꯄꯅꯤ꯫
ꯃꯍꯥꯛꯅ ꯍꯥꯏꯖꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯐꯔꯤꯁꯤ ꯑꯗꯨꯅ ꯂꯦꯞꯈꯠꯂꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯈꯤ, ꯃꯍꯥꯛ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯕ ꯅꯠꯇꯦ, ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇꯕꯨ ꯃꯁꯥꯒꯤ ꯑꯐꯕ ꯑꯗꯨ ꯎꯠꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯗ ꯏꯁ꯭ꯋꯔꯅ ꯇꯥꯅꯅꯕ ꯍꯥꯏꯖꯕꯒꯤ ꯃꯍꯨꯠꯇ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯣꯏꯅ ꯇꯥꯅꯅꯕ ꯍꯥꯏꯖꯕ ꯑꯣꯏꯅ ꯊꯣꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯍꯦꯔꯥ, ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯏꯁ꯭ꯋꯔ, ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯤꯒꯨꯝꯅ ꯅꯠꯇꯦ꯫ ꯃꯁꯤ ꯀꯅꯥꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ꯫ ꯃꯁꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯍꯥꯏꯔꯣꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏ, ꯑꯩ ꯃꯗꯨ ꯁꯨꯛꯇꯧ ꯇꯧꯔꯣꯏ꯫ ꯑꯣ, ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯀꯨꯏꯅ ꯊꯥꯗꯣꯛꯂꯒꯗꯤ ꯅꯪ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏꯅ ꯂꯩꯕꯤꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅꯗꯤ ꯇꯧꯔꯣꯏ, ꯑꯗꯨꯕꯨ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯈꯛ ꯏꯁ꯭ꯋꯔꯒꯤ ꯈꯨꯠ ꯑꯗꯨ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯤꯅ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯑꯩꯗꯤ ꯃꯈꯣꯏꯒꯨꯝꯅ ꯇꯧꯔꯣꯏ ꯍꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯀꯣ? ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯉꯥꯡꯖꯔꯤ꯫ ꯏꯁꯥꯒꯤ ꯑꯐꯕ ꯁꯥꯖꯅꯤꯡꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ, ꯏꯁ꯭ꯋꯔ, ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯤꯒꯨꯝꯕ ꯅꯠꯇꯦ꯫ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯆꯨꯝꯗꯕ ꯌꯦꯡꯉꯨ, ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ ꯃꯈꯣꯏꯅ ꯇꯧꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯏꯁ꯭ꯋꯔꯒꯤ ꯃꯤꯠꯌꯦꯡꯗ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯗꯦ꯫ ꯃꯤ ꯑꯃꯅ ꯇꯧꯕ ꯐꯠꯇꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯩꯅꯖꯔꯦ, ꯃꯔꯝꯗꯤ ꯑꯩꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯆꯨꯝꯅ ꯇꯧꯅꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯆꯨꯝꯕ ꯇꯧꯗ꯭ꯔꯒꯗꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯂꯥꯜꯂꯤ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯑꯩ ꯑꯊꯨꯞꯄ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯄꯥꯈꯤꯕ ꯃꯦꯊ꯭ꯌꯨ 11 ꯑꯗꯨꯅ ꯍꯥꯏꯔꯤ, ꯑꯩꯒꯤ ꯄꯣꯠꯄꯨ ꯅꯊꯛꯇ ꯊꯣꯡꯒꯠꯂꯨ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ, ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏꯅ ꯅꯣꯂꯨꯛꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯀꯛꯇꯨꯅ ꯑꯩꯒꯤ ꯄꯔꯁꯇ ꯆꯍꯤ ꯑꯃ ꯍꯥꯞꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯅꯝꯊꯤꯔꯕ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯑꯩꯅ ꯄꯥꯖꯩ, ꯃꯔꯝꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯕꯨ ꯕꯤꯆꯥꯔ ꯌꯥꯝꯅ ꯇꯧꯒꯟꯕ ꯃꯤꯁꯛ ꯑꯃꯅ ꯌꯣꯛꯂꯛꯈꯤ꯫ ꯃꯉꯣꯟꯗꯒꯤ ꯐꯠꯇꯕ ꯃꯆꯠ ꯀꯌꯥ ꯑꯃ ꯑꯩ ꯇꯝꯂꯛꯈꯤ꯫ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ, ꯑꯁꯤꯒꯨꯝꯕ ꯃꯆꯠ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯃꯤꯕꯨ ꯕꯤꯆꯥꯔ ꯇꯧꯒꯟꯕ ꯃꯤꯉꯣꯟꯗꯒꯤ ꯅꯈꯣꯏꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯂꯩꯔꯕꯗꯤ ꯃꯗꯨ ꯑꯐꯕ ꯅꯠꯇꯦ꯫ ꯃꯗꯨ ꯅꯈꯣꯏ ꯇꯧꯗꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯈꯣꯏꯒ ꯄꯨꯟꯅꯤꯡꯗ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ? ꯂꯥꯏꯔꯕꯁꯤꯡꯗ ꯅꯈꯣꯏ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕꯒꯦ? ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯄꯗ ꯅꯪ ꯀꯔꯤ ꯇꯧꯕꯒꯦ? ꯅꯈꯣꯏ ꯈꯔꯕꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯈꯣꯏ ꯈꯔꯗꯤ ꯁꯥꯎꯔꯒ ꯆꯠꯈꯤꯕꯁꯨ ꯌꯥꯏ꯫ ꯄꯣꯜ ꯁ꯭ꯀꯦꯂꯣꯟꯒꯤ ꯆꯔꯆꯇ ꯂꯥꯛꯄ ꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯤꯁꯤꯡꯅ ꯁꯥꯎꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯄꯥꯄꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯖꯤꯁꯨ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯔꯆꯇ ꯁꯣꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ, ꯆꯔꯆꯇ ꯐꯤ ꯑꯅꯥꯟꯕꯗꯪ ꯁꯦꯠꯂꯒ ꯂꯥꯛꯂꯒ ꯄꯥꯎ ꯁꯟꯗꯣꯛꯄ ꯋꯥ ꯉꯥꯡꯕ ꯑꯗꯨꯅ ꯃꯄꯥꯟꯗ ꯆꯠꯊꯣꯛꯇꯨꯅ ꯑꯇꯣꯞꯄꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯍꯟꯅꯤꯡꯅꯕ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯕꯁꯤꯡ ꯑꯗꯨꯇ ꯉꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯄꯥꯁꯇꯔ, ꯑꯩꯒꯤ ꯅꯥꯀꯟꯗ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯀꯅꯨ꯫
Ngasige ayuk asi ay khara tekhatpagum tawi. Khudongthiba amata nangloi khali. Asigumba wakhalon asi Ishwarna yadaba wakhalon ni haiba asi yaningbra. Masigi message asi kari maramgidamakta aina taklibano khangbibra. Maramdi masigi matangda isagidamak aina lairik ama mapung phana pajakre nangna asigumbasing asigi mathakta panba ngamdragadi nangonda oina masi phaujillakani haibasi nang khangadabani. Karigi matangda aina henna nainabage haina Mina aingonda yamna hangi, aidi matam chuppada chumna chatnanaba hotnai maramdi, aina di taudana sasinnaraga nakhoida tau haina, aina nakhoida haibagi hak leite. Nolukpagi matangda ai lairik yamna pai. Ngakpibagi matangda pai. Machanipa ahal amasung atonbagi matangda pai aduga. Machanipa ahal adugumna oidanaba aikhoina hotnajai adubu awabadi madu aikhoina khangdana hekta madugi machat adu hek aikhoida lairamba yawi. Pada taranithoi aidi chayol amada chara anirak heli aigi leijaba pumnamaki saruk taragi ama oibasing pi. Churchki thong hangba khudingi ay laksay. Churchki thabak thauram pumnamak yawi aigi Austin imung manungi mi singi hek nakanda phammi. Aisu asumna taurami aina khalami madudi taibang panda khwaidagi chawbasi churchki gari mayam thaphamda aigi imingsu yawba aduni. Maramdi aisu staff ama oirami. Ani suba pareng adudasu aigi iming yawrami. Aigi phampham aduda kana amatta phamde aigi gari thaphamda kana amattagi gari thade office ki thongda ming thetlami adubu thaudok ama thoklaba matungda okonda leiruraba matungdadi ai ase mi singna maru oiba mi ni haina khanghan ninglamba adu hojikti Ishwarda nangna oihaningba misak adumak oihanbiro haina haijare aigi hanagi oiba wakhallon sing adudi karisu kanadaba wakhallon ngaktani. Pakhon satpa polna kari haikibagi. Aingonda pumnamak leirami ai farisi singi farisi oirami. Ihai haiba yaba mahaisu hairure aidi khwaidagi aphaba imungdagi su thorai. Ai adu oirami ada oirami. Aduga mahakna hairiba sing asi kari amatta kanaramdre. Aina khanbada matam kaithoktuna Jisuga mari henna aikhoina semgatliba makhai aikhoi ase dharmagi oiba wakhallon singdagi nanthoraktuna henna nungaiba punsi ama hingba ngamlakani haiba asi aikhoi khangadabani aphaba sajaningba dharmagi oiba wakhallongi matangda wakhal kharaga loinana ngasisu jinjar aikhoigi irakta yawbiri. Joyce mamangda paukhum pihodaba wahang amada aikhoi loisinki madugi paukhum adu yamna khaurangna aikhoi pumnamang aijaribani masi gosendagi Aronna hanglakpa wahangni niti niyam lomda leibaga ningkha tamna leibagagi marakta kari khetnaba leibagi masi achoba wahangni natrane. Hoi mane masi achoba wahang amani. Aina khanbada ningkha tambaga asengba punsiga kari mari leibage haina haibana phagani khali niti niyom inba punsi asi asengba punsini haiba yaroi. Adubu asengba punsi hingba mi singna ayamba matamda niti niyom innanaba hotnarakani asumna nang kari amatta tawba ngamdana leibagi phibam aduda lakani. Aduga aina haijaningi madudi masi paukhum pibada araiba wahangdi natte. Aduga wahang khudingi aingonda paukhum leibasu natte maramdi aisu numit khudingi masigi matangda tamjaribani amasung saukhatjaribani. Adubu masigi matangda maru oiriba wafam adu Romia tareta yawi haina khali masina hairi. Adubu haujikti aikhoina hana pulamba aduda siraba maramna aikhoibu wayen yathangdagi thadokpire. Aduna wayen yathangna nangbu apha apun oihangani aduna nangbu punsingani maramdi laifatabagi maphamda wayen yathang amasung niti niyom awat palaite. Ishwarna ahanbada yathang tara pikhraba matungda Jisugi matamda yathang niti niyom Jihudi singi maphamda 2,200 muk yamlakhi. Aduna saitana niti niyom kaya ama aikhoida ilnanaba
ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗꯤ ꯖꯤꯁꯨꯗ ꯉꯥꯗꯗꯨꯅ ꯏꯁꯥꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯪꯖꯒꯗꯕꯅꯤ ꯙꯔꯃ ꯑꯃ ꯑꯩꯈꯣꯏꯅ ꯐꯪꯅꯅꯕ ꯖꯤꯁꯨ ꯁꯤꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯑꯩꯈꯣꯏꯒ ꯂꯩꯕ ꯌꯥꯅꯅꯕ ꯃꯍꯥꯛꯅ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯛꯅꯕ ꯃꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯃ ꯑꯩꯈꯣꯏꯗ ꯍꯤꯡꯅꯤꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯐꯪꯅꯅꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯆꯨꯝꯂꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯂꯕꯗꯤ ꯅꯪ ꯑꯐꯥ ꯑꯄꯨꯟꯅꯕ ꯂꯩꯒꯅꯤ ꯃꯁꯤ ꯂꯥꯏꯔꯤꯛꯀꯤ ꯑꯔꯤꯕꯗ ꯅꯠꯇꯗꯨꯅ ꯊꯋꯥꯏꯒꯤ ꯑꯅꯧꯕꯗ ꯑꯩꯈꯣꯏꯅ ꯊꯧꯒꯜ ꯇꯧꯅꯅꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯗꯥꯏꯇ ꯁꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯏꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯏꯜꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯒꯤ ꯃꯁꯥꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯂꯩ ꯑꯗꯨꯒ ꯅꯪ ꯀꯥꯡꯂꯨꯞ ꯑꯃꯗ ꯌꯥꯎꯗꯦ ꯍꯥꯏꯔꯒꯁꯨ ꯅꯪꯒꯤ ꯅꯁꯥꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯗꯨꯝ ꯁꯦꯝꯒꯅꯤ ꯑꯩ ꯁꯦꯡꯗꯣꯛꯄꯁꯨ ꯅꯤꯌꯣꯝ ꯑꯃꯍꯦꯛꯇ ꯑꯣꯏꯔꯛꯄ ꯌꯥꯏ ꯃꯇꯝ ꯑꯃꯗ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯌꯨꯝ ꯑꯗꯨ ꯁꯦꯡꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝ ꯑꯃꯒꯨꯝꯅ ꯑꯣꯏꯔꯛꯈꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯃꯁꯤꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯅꯠꯇꯦ ꯑꯗꯨꯒꯤꯗꯃꯛ ꯃꯤꯁꯤꯡꯅ ꯀꯤꯕ ꯐꯥꯎꯈꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯌꯥꯊꯪ 10 ꯑꯗꯨ ꯏꯟꯗ꯭ꯔꯕꯁꯨ ꯌꯥꯔꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯊꯃꯣꯏ ꯑꯃ ꯄꯤꯕꯤꯔꯦ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯅ ꯏꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯔꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯗꯕꯅꯤ ꯉꯁꯤ ꯑꯌꯨꯛ ꯃꯤꯁꯛ ꯑꯃꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯒꯦ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯇꯁꯦꯡꯅ ꯑꯩ ꯕꯥꯏꯕꯜꯗ ꯀꯔꯤ ꯑꯃꯠꯇ ꯊꯦꯡꯅꯖꯗꯦ ꯅꯪ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯖꯕ ꯇꯥꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯈꯟꯕ ꯑꯗꯨ ꯇꯧ ꯑꯩꯅ ꯍꯥꯏ ꯅꯪꯅ ꯃꯤꯑꯣꯏ 25ꯗ ꯍꯪꯕꯗ ꯃꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯌꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯁꯤꯡꯅ ꯋꯥꯌꯦꯜ yathangꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯈꯣꯏꯅ ꯍꯤꯡꯕ ꯉꯝꯗꯕ ꯃꯔꯝꯅꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯂꯒꯗꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯅ ꯊꯟꯒꯅꯤ ꯌꯥꯝꯅ ꯑꯅꯧꯕ ꯑꯣꯏꯒꯅꯤ ꯑꯇꯣꯞꯄꯒ ꯅꯪꯒ ꯆꯥꯡꯗꯝꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯗꯕꯅꯤ ꯅꯤꯌꯣꯝ ꯑꯃ ꯁꯦꯝꯖꯕꯒꯤ ꯃꯍꯨꯠꯇ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯕ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯅ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯗꯨ ꯇꯧꯒꯅꯤ ꯑꯩ ꯑꯗꯥ ꯇꯧꯒꯅꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯕ ꯄꯨꯟꯁꯤ ꯑꯃ ꯅꯪꯅ ꯍꯤꯡꯖꯒꯗꯕꯅꯤ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯇꯥꯕ ꯑꯗꯨꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯔꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯐꯖꯕ ꯋꯥꯐꯝ ꯀꯌꯥ ꯑꯩꯅ ꯇꯥꯖꯕ ꯐꯪꯖꯩ ꯃꯔꯝꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯉꯥꯡꯂꯒ ꯂꯩ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯑꯩ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯗꯨꯅ ꯏꯁꯩ ꯇꯥꯔꯒ ꯂꯩꯅꯤꯡꯉꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯅꯧꯕ ꯇꯒꯠ ꯇꯦꯛꯄ ꯀꯌꯥ ꯑꯩꯈꯣꯏꯗ ꯄꯨꯕꯤꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯏꯜꯂꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯍꯔꯥꯎꯕ ꯃꯇꯝ ꯆꯨꯞꯄꯗ ꯂꯧꯊꯣꯛꯈꯤ ꯑꯗꯨꯒ ꯑꯉꯛꯄ ꯑꯃꯅ ꯒꯂꯥꯇꯤꯌꯥꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯂꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯤꯡꯕ ꯀꯥꯏꯒꯅꯤ ꯑꯗꯨꯒ ꯋꯥꯌꯦꯜ ꯌꯥꯊꯪ ꯏꯟꯕꯒ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯅꯤꯡꯈꯥ ꯇꯝꯕꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯕ ꯏꯟꯗꯕ ꯑꯣꯏꯍꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕ ꯑꯣꯏꯒꯅꯤ ꯃꯗꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯑꯩ ꯍꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯗꯨꯗꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯇꯅꯕ ꯃꯁꯤꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯏꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯕꯤꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯁꯨꯛꯏꯟ ꯏꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯋꯥꯌꯦꯜ ꯌꯥꯊꯪ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯤꯌꯣꯝ ꯍꯥꯏꯅ ꯑꯩ ꯀꯧꯖꯒꯦ ꯑꯗꯨꯕꯨ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org nasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani